Manipuri Sakat Wari haiba YouTube channel sida mayam butaram nokchari video asina karigumba nuaiba taragadi channel asibu subscribe tausanbiramu mayam ngasi tabigadoriba wari ase malemgi ihan hanna putokiba university amakaki warini mayam wari asida sokiba yarosu ngakbigani mayam adu oiba taragadi wari ase taminarasi. Ichini mayam malemgi fauraba international university mingoina palabda Oxford University, Cambridge University nachingba mayam khangbiramgani adubu mayam malemgi haibadi prithibigi ihan hanba international university ase kadaida lerambage khangbibra mayam malemgi ahanba international university ase akhoigi iramdam Bharat asida lerammi Bharat ki Magad haiba rajya aduda university ase lerambani university asigi mingna Nalanda University kauri mayam adubu university ase matam aduda thugairamme karigidamak thugaikhribano haibado mayamda ai haijarake adubu mayam Nalanda University ase nauna amuk semgatkare hanagi adumakti natre anoba mawongda amuk semgatpani mayam adu oiba taragadi Nalanda University gi maramda hoji khangminarasi 5th century gi matamni Kumar Gupta haiba nindhaw asina Nalanda University ase lingkhatlambani University ase matam aduda malemgi oiba amakaktang oiraba university oirami malemgi mafam kaya dagi university asida larik tamba mahiroising mayama laami Japan, Tibet, Farsi na chingba amadi China dagi Huyen sang haiba nipa adusu khongna chatuna university asida larik tamba laki amadi tamki malemgi faro mioi kaya university asida larik tamki mayam huji Nalanda University gi wahanthok haijirake nalan haibadi thambal bu haibani aduga da haibana piba haibani thambal gi wahanthok ki lausing gyan haibani lausing gyan piba university haibani mayam Nalanda University gi wahanthok ase mayam matam aduda Bharat ase Gold Age of India haina su khangnaki haibadi sanagi lam sanana yomlaba lamdam haibani aduna bu mayam malemgi atopa kanglup kayana Bharatta landa khriba aduni mayam haiba Nalanda University asida mahiroisinggi larik tampham leifam amadi library na chingba kaya lerami Nalanda University asida lising tara Buddhist monk amadi lising amaga chonga gatara oja lerami Nalanda University asida Buddhism, astronomy, mathematical, medicine, ayurveda na chingba kaya gi maramda takpirami mayam malemda number 0 bu khudol pibiramba Aryabhat hariba Mahapurush asisu Nalanda University gi department amada head orami Nalanda University asina leramba Magad Raija haribase hojiki matamda Bihar haina khangnariba raija asidani hariba university asigi library da larik lising ahum lerami hariba larik lising ahum asigi manungda lai haktaktagi leraklaba larik su yauribani hojik Nalanda University ase thugaiki bai maram khangminarasi Turkey gi Bakhtiyar Khilji haiba nindhaw asina Bharata mathang landaraktuna laklaba matungda layong khangdaba anaba amana na duna mahakse akhang ahei kayana layanglaba matung phatrabada mahakna kanagumba ahiba ama thigatlakhi Nalanda University gi Ayurvedic ki head oramba Acharya Rahul Sribhadra ka paw phaunaduna anaba se layangnaba haikhi adubu khiljina Acharya da haikhi nangi hidaksing adudi ayamata chaba ngamoi hidaksing ado chadabida aibu layangadabani Acharjana khilji gi mfamda Quran ama piraduna numit nukti kudingi pagadabani haina hai Acharya gi yathang matungi na khiljina paraba matung magi anaba ado pharakpa oikhi Bakhtiyar Khiljina matomata khanki Quran ase paraga ai anaba se karamna pharakpano Acharya da hanglaba matung Acharjana harakhi Acharjana Quran aduda Ayurvedic ki hida makup kaya tochinduna Khilji da pahankhibani Khiljina pama matamda Khilji gi soraduna Ayurvedic ki hida makuk kaya do chingchanbada magi anaba do pharakbani Bakhtiyar Khiljina wahai ase taraba matungda mahakki thamoida angakpa amaga loinana tayonaba fattaba wakhal ama khalakhi aikhoigi Turkey dadi asumba amata leite Bharat asidadi asumba doctor asumba Acharya asumba hidak leibase thugaidrabadi akhoigi Turkey dagi mogi Bharat asina henkrani haina wakhal ama lakpadagi Nalanda University da Khiljina attack tawduna university asibu thugairakhi aduga university asigi library da leriba larik lising ahum sibu mai susinduna thaki larik singa se chak paloibada tha ahum changki ichilena mayam asumna Bakhtiyar Khiljina malemgi ihan hanba university asibu thugaiki university asibu thugaiki ba se Bharat kidi khwaidagi laibak thiraba amani
Ichil inaw mayam, wari asi matang sida loisinjarage. Wari asibu yamna alaiba ronda lijarakpani. Wari asida soikiba yarasu mayamna ngakpigani amadi chumdokbirau. Ichil inaw mayam, wari asina karigumba nungaiba taragadi video asibu like tobiramu aduga channel asibu subscribe tosinbiramu amadi video ase share tobiba kawiramganu. Matangi video da muk thengrasi ngasigidi aswaida bidai laujarage.